Welcome to another success story. This is your friend Thokchom Surmangol saying, "Mayam from the Zoom see ALL Academy success story. Mayam from the Ingasi Kudol Pizadori. One and only a student housewife ni see na ani suba housewife amana kamain tawga success or ki hai do sigi podcast da ai mayam from the ithamjaram ge Manipur da lei especially housewife mayam na hek luhong ko dagi ko imungi kari ge karagi mayam tawsani anga Senani adumai sum tawra punsigi hwbagi magi punsi maringjel haitare adugi mohota akhoina kamain tawga skill set ama masana masabu kamain tawra thabuk bijani kamaina paisa talakani haibigi matangda koina ALL Academy na 60 days challenge na mayam famda piri sidai sida success or student magi asigi podcast da mayam kai lesson learn tam hoge do mayam si phasana khangbiro adan loibuk yengbiro adu comment thadabiro mayam thank you. Welcome to this success story. This is our friend Thokchom Surmangol Singh, and I'm the founder of ALL Academy. Today, I'll be presenting to you one of our success students from our 60 days challenge. On the other side of the screen, we have Sunita Takhel, and today I'll be giving you the most excited and the secrets which we have been learning for the last 60 days as a housewife. So today, welcome to this success story for ALL Academy. Welcome back. Sunita Takhel. Ahanba maktada yengbiriba viewer pumnamapu ikoknona khoiramjeri aduga aigi mangda lengsinbiriba aikogi sir ming oina panjarabada sir Thokchom Surmangol bu masigi podcast da ai hakpu saruk ya hanbibagi damakta sarbu hainingai leitana thank you very much. Okay, so makha tarakpada Sunita na smaina ko aisu yamna excited oi ngasi smaina phamina dana nghaktang morsu ko ade awan ngai share to mina sam ngai ba nahan digidi ko hedi tha ani makhai mong orang mani ko ahum borang mani da oidane khoi ahin din nungdang mit ka ro bi pongoi ko honar ko myam do asidi myam gem pham da khajiktang oirga su khoina ko kamain toroga honar ki ko ngasi mang da lengbi ba Sunita Takhel mahak se kanano karai digi hor ki no ma ki samlapa background ma katang Sunita masa dagi tamina se myam aigi ming Sunita Takhel aigi horakphamse sugunu kendragi manung channa leiba serau hariba khungang dudagi ai horaki aigi babagi mamingna kongkham taraba bu kawe aduga ai bu pokpi imagi mamingna kongkham ongbi kaina chawbi kawe ai isil inau ani ne aduga sengna aigi yumnakse ai kongkham ne adubo aigi ngasagi ai certificate name dadi kongkham aina lei adubo aina ngasagi adar sembada kitang lan khibadagi aina ngasagi sarkar gi thabak kasu tawdoba leitre khalaga aina Takhel sida adum chatlan khibane aduga ngasagi ai yum pale lalambung makhongda aduga ai icha ani leire ai icha nupina Takhel guchilina class 10 kare aduga ai gi icha nupa Takhel sinhaiba class 3 kare. Very nice. Ado housewife amo ina yum gi ju thaba inkang myam tawr ne ba nukti khudingi ado huzik kanogi Sunita ji huzik already Ahanba milestone hai ta Sunita yi Punsi Ahanba client amaga phangjadana client ga pasa thekthana adugi momento hadi aduki mthik nungarang mani awaba ju yawine ba mayam na uji de huzik Sunita do si pasa tangre si uri ne ba ko adu etadi Sunita na ALL Academy da laktri mamangi challenging myam lerm ni dana life se dum up and down ni dana adi myoy khudima dum nungaragadi dum leite dana ado Sunita gi su adi background higher matung da Sunita na ALL Academy laktri mamangi Sunita gi challenges ho ba hatare punsi da yam chak ki ba leidana adi honor agazu hoti hona jaba
ꯅꯪꯅ ꯄꯥꯝꯖꯦꯗ ꯇꯥꯗꯕ ꯁꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯂꯩꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯜꯂꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯍꯣꯠꯅꯔꯒꯁꯨ ꯃꯄꯨꯡ ꯐꯥꯗꯕ ꯑꯩꯅ ꯂꯝꯕꯤꯁꯦ ꯂꯥꯡꯐꯥꯡ ꯍꯦꯛꯇ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯄꯥꯝꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯗꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯆꯦꯟꯖ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯉꯁꯥꯏꯒꯤ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯃꯇꯝꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯕꯗꯤ ꯁꯦꯡꯅ ꯉꯝꯈꯤꯗꯦ ꯑꯗꯣ ꯉꯝꯈꯤꯗ꯭ꯔꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯍꯣꯠꯇꯤ ꯍꯣꯠꯅꯔꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯔ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯕ꯭ꯂꯥꯏꯟꯗ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯩꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯁꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯔꯒ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯑꯣꯀꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯐꯤ ꯌꯣꯜꯂꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯆꯪꯁꯜꯂꯒ ꯑꯗꯨꯝ ꯍꯦꯛꯇ ꯌꯣꯟꯕ ꯑꯗꯨꯝ ꯌꯥꯎꯔꯨꯕ ꯃꯌꯥꯝꯅ ꯇꯧꯅꯩꯅ ꯄꯪꯇꯧ ꯇꯧꯕꯅꯦꯕ ꯃꯥꯅꯦ ꯑꯣꯀꯦ ꯃꯌꯥꯝꯗꯤ ꯇꯥꯔ ꯚ꯭ꯌꯨꯋꯔꯁꯨ ꯌꯦꯡꯕꯤꯔꯣꯕꯀꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯌꯥꯝꯅ ꯇꯧꯅꯩꯅ ꯁꯨꯝ ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗꯨꯗꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯈꯤꯇꯪ ꯋꯥꯒꯗ꯭ꯔꯥꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯣ ꯁꯨꯅꯤꯇꯥꯁꯨ ꯃꯤꯅ ꯇꯧꯋꯦꯅ ꯑꯗꯨꯝ ꯄꯪꯇꯧꯗ ꯇꯧꯁꯜꯂꯤꯅꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯔꯤꯖꯜꯠ ꯐꯪꯕ꯭ꯔꯥꯁꯨ ꯐꯪꯕ ꯅꯠꯇꯕ ꯐꯪꯗꯦ ꯑꯣꯀꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯀꯩꯀꯩꯗꯤ ꯇꯧꯔꯝꯒꯦ ꯑꯗꯥꯏ ꯃꯇꯝꯗꯨꯗ ꯁꯥꯔ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯁꯦꯡꯅ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯁꯦꯡꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯗꯤ ꯄꯩꯁꯥꯒꯤ ꯑꯋꯥꯕꯁꯦ ꯀꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯔꯤꯒꯩ ꯂꯣꯏꯅꯃꯛ ꯄꯤꯀꯣ ꯑꯩꯅ ꯁꯤꯃ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯤꯕ ꯉꯥꯛꯇꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯃꯅꯥꯛꯇ ꯂꯩꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯕꯥꯅꯤꯃꯛ ꯄꯩꯁꯥ ꯊꯣꯔꯛꯇꯕꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯊꯕꯛ ꯇꯧꯗꯦꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯆꯠꯂꯦ ꯃꯥꯁꯦ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯆꯠꯄꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯏꯃꯨꯡ ꯆꯂꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯡꯅ ꯀꯣꯟꯅꯗꯦꯕ ꯀꯣꯟꯅꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯀꯩꯀꯩꯗꯤ ꯇꯧꯔꯝꯒꯦ ꯑꯗꯥꯏ ꯃꯇꯝꯗꯨꯗ ꯑꯗꯥꯏ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯇꯝꯁꯤꯗ ꯑꯩ ꯐꯤ ꯌꯣꯜꯂꯦ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ ꯃꯌꯥꯝꯅ ꯇꯧꯅꯩꯌꯦꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯐꯤ ꯌꯣꯜꯂꯒ ꯃꯔꯨꯞ ꯈꯔ ꯌꯥꯎꯔꯒ ꯃꯔꯨꯞꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯇꯨꯡꯁꯟꯖꯕ ꯁꯦꯚꯤꯡ ꯇꯧꯔꯛꯄ ꯄꯩꯁꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯈꯔꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗꯁꯨ ꯑꯩꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇ ꯏꯟꯚꯦꯁ ꯇꯧꯖ ꯇꯥꯔꯒꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯇꯧꯅꯩꯌꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯁꯨ ꯑꯣꯀꯦ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯁꯤ ꯐꯩꯅꯦ ꯃꯥꯅꯦ ꯍꯦꯟꯅ ꯍꯣꯏ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯤꯗ ꯑꯩꯅ ꯏꯟꯚꯦꯁ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯊꯥꯗꯔꯝꯗꯥꯏꯗꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯅꯦ ꯑꯣꯔ ꯔꯤꯁꯔꯆ ꯑꯝꯇ ꯇꯧꯗꯕꯤ ꯑꯗꯨꯝ ꯃꯤꯅ ꯂꯥꯛꯑꯒ ꯈꯤꯇꯪ ꯋꯥꯔꯗ ꯑꯣꯐ ꯃꯥꯎꯠ ꯍꯥꯏꯇꯥꯔꯦ ꯆꯤꯟꯗ ꯊꯥꯖꯕꯤꯗꯣ ꯑꯗꯨꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯌꯥꯝ ꯊꯥꯖꯔꯒ ꯇꯧꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯋꯦ ꯑꯩ ꯏꯇꯣꯝꯇꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯋꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯆꯨꯝꯃꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯔꯤꯝ ꯌꯦꯡꯗꯕꯤꯗ ꯀꯔꯤ ꯀꯔꯥ ꯀꯔꯤꯝ ꯈꯪꯗꯕꯤꯗ ꯃꯥꯅꯦ ꯃꯤꯅ ꯑꯗꯨꯝ ꯇꯧꯋꯦꯅ ꯄꯪꯇꯧ ꯇꯧꯕꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯤda ꯑꯩꯅ ꯇꯨꯡꯁꯟꯖꯕ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯄꯩꯁꯥꯗꯤ ꯌꯥꯎꯗꯦ ꯑꯩꯅ ꯃꯔꯨꯞ ꯀꯩꯀꯥ ꯁꯨꯝ ꯈꯔ ꯁꯨꯝ ꯇꯨꯡꯁꯟꯖꯕ ꯑꯩꯅ ꯆꯥꯒꯗꯕ ꯃꯌꯥꯝꯗꯒꯤ ꯈꯔ ꯆꯥꯗꯕꯤꯗ ꯈꯔ ꯅꯥꯊꯩꯔꯒꯀꯣ ꯁꯦꯠꯅꯤꯡꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯁꯦꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯏꯆꯥꯁꯤꯡꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯨꯡꯁꯟꯖꯕ ꯄꯩꯁꯥꯁꯦ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯑꯅꯤꯗ ꯄꯩꯁꯥꯁꯦ ꯃꯥꯡꯉꯦꯕ ꯃꯥꯡꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯅꯝ ꯃꯥꯡꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯩꯅ ꯁꯨꯛ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯉꯁꯥꯏꯒꯤ ꯏꯁꯣꯔꯗ ꯐꯥꯎꯕ ꯇꯥꯏꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯪꯗꯕꯒꯤ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯣ ꯏꯁꯣꯔꯗ ꯇꯥꯏꯅꯕꯁꯦ ꯍꯥꯏꯗꯤ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯗꯅ ꯃꯣꯏꯗ ꯏꯟꯚꯦꯁ ꯇꯧꯊꯣꯛꯈ꯭ꯔꯦꯅ ꯇꯧꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯄꯩꯁꯥ ꯈꯔ ꯂꯥꯛꯀꯅꯤ ꯁꯤꯅꯦꯕ ꯊꯥꯖꯔꯤꯁꯦ ꯃꯥꯅꯦ ꯑꯣꯀꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯕ ꯈꯪꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯍꯣꯏ ꯄꯩꯁꯥ ꯈꯔ ꯏꯟꯇꯔꯦꯁ ꯈꯔ ꯂꯥꯛꯄꯗꯨꯗꯤ ꯂꯥꯛꯑꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇꯣ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯀꯣꯔꯣꯅꯥꯒ ꯂꯥꯛꯁꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯒꯤ ꯂꯥꯡꯗꯨꯗ ꯊꯨꯔꯨꯕ ꯃꯇꯝꯗꯨꯗ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯨꯄꯥ ꯑꯝꯇ ꯄꯥꯏꯔꯛꯇꯕ ꯃꯇꯝꯗꯗꯤ ꯁꯦꯡꯅ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯨꯅꯨ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ
ngang ba chaiba adumana adu thaba ma tawramdaidane husband dadi kemta haibiramda masi sai matang se sagi ai apamboromda oina chatle hai tar husband kem decision lawning kem lawdre sagi aina thokchaba bisani adui targadi ai su chauthongnaba sengna haragadi manghanaba tawba thabak natteba sengna haragadi sagi icha singi su sagi ai su sagi ka hatari ai husband gi adum khoina depend tawraga hingbobudi aigi ngasagi thokcharaga iranai thokcharaga aina setningba chaningba adum pena adum setpa phangidana ko nupi haiba simak to phi anobuse adum heta hongninge ba sengna haragadi ada ngasagi aigi husband da sima pame hai taraga su hoi leide haba nate leiraga su ngasagi aina pami budumokti kasu tade ba sengna haragadi adumaina tawe adumaina tawra kansida ngasagi khoina adugi madam sida yam sengna waye madam sida aina sagi khoigi adugi langduda thuruba matungda aina wabase fazana yam sathina wai microfinance investor matungda paisa je mi loi hat kidoine hat kidoine hat kreba adu hat kra matungda adugi life to di kamain tawe adugi life sidi sar pra khoigi sengna haragadi hingningdaba haibado adu phawba adumaina tawraga phawgi sengna haragadi paisa di kyam paisa masing sidi sar ai palaroige haibai maramdi ai imung manungna ngasagi paisa masing sidi sengna ai haidoktre ba yamni yamra kharabudi dum yam khre ko okay asigi paisa sana tanjaba paisa ngakane sida ngasagi aina chaadabi thaktabi tungsallaga marup kumba yaraga marup se amada marup yauni amadagi phanga kuduna amada invest tawsalaga adumaina rotation tawraga adumaina tawraga aina semgat charakpane ba sengna hairagadi okay adu mangu numit amtang swai mangre lo pulap mangre mangi ba numitadi aduga ngasagi maduda aina nungai tabasa sengna haragadi paisa do ngasagi chabun do ngasagi mitchida uraga aisu smai leiramini ko aisu smai leiramini ko haibagi ngasagi question am lae ba ingonda yam nungai tabadi phawe adubu adumaina ngaunaraga leiringai matam sida ngasagi khoigi ka hatare aina leiba nupa mayam sigi yum thangnaba inaw ma lei mana matam sina mateng yam pangbi ingonda nice very good adaida da ngasagi ma se hozik Manipur poultry farm haina ngasagi adugi founder oibiriba Singh maitai se mahangna aigidi life se pra change tawbibani haitare ai mongondu su ngasagi ngasigi podcast se yengbiramba thogadi ngasagi inaw Singh maitai busu aina thagacheri aduga ngasagi inaw sina ingonda iche nang adumaina tawgono ngasagi adugi mindset tu de leiragadi sengna ngasagi angang sing ngasagi kanana yengsanbigani aduna angang gi su khandaba yade aduna hogre phare aduna ngasagi mane madu tawnaba honna base ai yam phajana wai matam du da su kapaga dum leye matam sida ina leibase phanglang mari no question ba ka simagi manung sida adubu hoi imung manunggi thabak tawdabadi yade kemdari tawdro doi matam adai matam se ngasagi kari tawdoino khangde khutta paisa leitamnina okay lupa tara mo pai de sengna khutta paisa siki paikta matam kana nai support la ki support pom sa dum le na atopudi support se ka shu thoidokwa kan amtagi support phangi de hai tare matam du sai thana dum depressed tor le adumaina lei ai sa itomda adubu ai sumaina leibadi yade ai su ngasagi matam sida ai se khoigi ka hai tare mayamna ngasagi 1% se oibase sengna haragadi sengna waidana masigi 1% se ai sengna haragadi oiningkhiba matamdu da kamain taraga oigadagi habadi ai sengna khangdeba adubu ngasagi laibak phadana adumaina khan jarang naraga leingai maraksida ngasagi khoigi kai hatari ikhang khanghodana ngasagi life se transform tawba yai habadi ai sengna khangeba okay journey je chana adugi ngasagi aina blog chatlingai maraksida adubu laibak phabadagi ngasagi khoina aigi life se transform tawba yai habase khangbanina adugi hadi life se transform tawba yai eze kamain toro khangai no masi Facebook ta thengnabane aina khal yam waringai yam nungai taba matam sida ngasagi khoigi kai hatare nungai te hairaga su nungai taba sinje ai yengdeba sengna haragadi ai kai dauraga sidagi haugat pangamgadagi haibase sidum yengeba matam sida su ko ngasagi aigi life sidadi hogre thokre aigi punsida ngasagi aina angang oiringai dagi yum pandringai marak sida su asoiba mayam ama thengnaraki ko adubu mayam se hogre loigre miyoibani soidaba ngamba nateba sengna haragadi aduda ngasagi adudagi adumaina sum lakpasidagi ikhang khanghodana aina matam sida khoigi sarpi barilgi ngasagi video amakak thengnai matam sida life se change tawba yai transform tawba yai haidana love attraction adagi khoigi subconscious mind na matam sida thengnaki madugi video se yengbasida sagi thamoi sida yamna harauba
ꯐꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯐꯖꯔꯤꯁꯦ 21 daysꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯈ꯭ꯔꯦꯕ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯄꯦꯟꯃꯟꯈꯤꯗꯅ ꯑꯩꯅ ꯕꯦꯁꯤꯛꯇꯒꯤ ꯇꯝꯈꯠꯂꯛꯄꯁꯤꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯀ꯭ꯂꯥꯁ ꯐꯥꯎꯕ ꯌꯥꯎꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯒꯤ ꯃꯐꯝꯁꯤꯗ ꯃꯇꯝꯁꯤꯗ ꯇꯝꯕꯤꯁꯦ ꯖꯁ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯃ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯁꯤꯗꯒꯤꯗꯤ ꯑꯩ ꯇꯞꯅ ꯇꯞꯅ ꯎꯕ ꯉꯝꯃꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯁꯥꯔ ꯄꯤꯕꯥꯔꯦꯜꯅ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯇꯥꯛꯄꯤꯔꯝꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯥꯔ ꯄꯤꯕꯥꯔꯦꯜꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯀ꯭ꯂꯥꯁꯁꯦ ꯃꯥꯁꯇꯔ ꯃꯥꯏꯟ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩ ꯁ꯭ꯀꯤꯜ ꯍꯩꯇꯦ ꯏꯁꯥꯗ ꯁ꯭ꯀꯤꯜ ꯍꯩꯇꯕꯅꯤꯅ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯌꯦꯕ ꯑꯗꯣ ꯁ꯭ꯀꯤꯜꯁ ꯍꯩꯇꯦꯅ ꯍꯥꯏꯁꯦ ꯁ꯭ꯀꯤꯜꯁꯦ ꯀꯩꯗꯤ ꯍꯩꯒꯦ ꯀꯥꯏꯅ ꯈꯟꯖꯒꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯊꯕꯛꯁꯦ ꯁꯦꯡꯅ ꯂꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯔꯛꯁꯤꯗ ꯄꯩꯁా ꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤ나 ꯀꯔꯤ ꯇꯧꯔꯒ ꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯩꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯈꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩ ꯁꯦꯡꯅ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯆꯪꯅꯤꯡꯗ꯭ꯔꯦꯕ ꯃꯌꯥꯝ ꯇꯧꯅꯕ ꯊꯕꯛꯁꯤꯗ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯇꯧ ꯂꯥꯛꯑꯦꯕ ꯃꯌꯥꯝꯅ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯦ ꯀꯣ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯈꯖꯤꯛꯇꯤ ꯇꯥꯟꯕ ꯑꯗꯨꯅ ꯍꯦꯛꯇ ꯌꯧꯅ ꯇꯥꯟꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯈꯔ ꯋꯥꯗꯣꯏꯅꯦꯕ ꯋꯥꯏꯌꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯅꯩ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯦꯟꯗꯜꯁꯦ ꯑꯃꯨꯛ ꯁꯥꯔꯦꯕ ꯑꯩꯁꯦ ꯑꯍꯤꯡꯒ ꯇꯨꯝꯗꯒꯩ ꯁꯥꯏꯌꯦ ꯃꯇꯝꯁꯤꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯒꯤꯗ꯭ꯔꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯋꯥꯕꯅ ꯍꯦꯜꯂꯦ ꯉꯁꯥꯏꯒꯤ ꯃꯦꯆꯤꯟꯅ ꯁꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯩ ꯈꯨꯠꯅ ꯁꯥꯔꯛꯏꯅꯦ ꯀꯦꯟꯗꯜꯁꯦ ꯑꯗꯣ ꯈꯨꯠꯅ ꯁꯥꯕꯅꯤꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯁꯥꯏ ꯃꯇꯝꯗꯨꯗꯁꯨꯀꯣ ꯑꯗꯣ ꯍꯣꯏ ꯄ꯭ꯔꯣꯐꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯉꯁꯥꯏꯒꯤ ꯐꯪꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯋꯥꯕꯅ ꯍꯦꯜꯂꯦꯕ ꯁꯦꯡꯅ ꯋꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯋꯥꯖ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯇꯕ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯣꯛꯊꯣꯛꯑꯦꯕ ꯑꯩꯅ ꯇꯣꯛꯊꯣꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯩ ꯁꯦꯡꯅ ꯂꯩꯅꯤꯡꯗꯦꯕ ꯂꯩꯅꯤꯡꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯇꯝꯃꯛꯄꯁꯦ ꯈꯔ ꯃꯆꯥ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯁꯤꯗ ꯆꯪꯅꯤꯡꯉꯛꯄꯗꯒꯤꯀꯣ ꯑꯣꯖꯥ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯥꯔ ꯁꯨꯔꯃꯪꯒꯣꯜꯁꯤꯅ ꯑꯩꯒꯤꯗꯤ 5ꯁꯨꯕ ꯃꯦꯟꯇꯣꯔ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯝꯃꯛꯄ ꯅꯣꯂꯦꯖ ꯃꯌꯥꯝ ꯐꯪꯉꯛꯄꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯁꯤꯗ ꯆꯪꯅꯤꯡꯉꯛꯄꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯇꯧꯅꯕ ꯊꯕꯛꯁꯦ ꯑꯩ ꯁꯦꯡꯅ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦꯕ ꯑꯩꯁꯨ ꯃꯌꯥꯝꯗꯒꯤ ꯌꯨꯅꯤꯛ ꯑꯣꯏꯅ ꯊꯣꯛꯅꯤꯡꯉꯛꯄ ꯑꯃ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤꯅ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯂꯣꯏꯅꯃꯛ ꯎꯕ ꯉꯝꯃꯛꯄꯅꯤꯅ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯁꯤꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯥꯏꯟꯗꯨꯗ ꯈꯜꯂꯒ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯃꯌꯥꯝꯗꯩ ꯇꯝꯃꯝꯃꯦꯗꯅ ꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥꯁꯨ 5ꯃꯨꯛ ꯁꯨꯏꯅ ꯍꯥꯏꯕꯤꯔꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯔꯛꯁꯤꯗꯒ ꯑꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔ ꯊꯦꯡꯅꯈ꯭ꯔꯤꯅꯣ ꯁꯥꯔꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯩꯁꯦ ꯊꯤꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯤꯕ ꯌꯥꯝ ꯀꯜꯂꯦ ꯁꯥꯔ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯁꯦ ꯑꯃꯨꯛ ꯇꯝꯅꯤꯡꯕꯒꯤ ꯑꯃꯨꯛ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯁꯦ ꯑꯃꯨꯛ ꯇꯝꯕ ꯆꯠꯂꯦ ꯇꯝꯃꯦ ꯑꯗꯨꯁꯨ ꯇꯝꯃꯒ ꯉꯁꯥꯏꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯁꯨ ꯉꯁꯥꯏꯒꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡꯁꯦ ꯇꯝꯃꯒ ꯑꯩꯅ ꯁ꯭ꯇꯥꯔꯠ ꯇꯧꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯂꯥꯟꯁꯦ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯂꯥꯟꯁꯦ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩ ꯏꯄꯥꯝꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯊꯣꯛꯈ꯭ꯔꯦꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯄꯥꯝꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤꯗꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯏꯄꯥꯝꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕꯕꯥꯒ ꯑꯩꯒꯤ ꯏꯕꯨꯡꯒ ꯑꯗꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥ ꯑꯅꯤꯒ ꯏꯅꯝꯃꯒ ꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦꯕ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯋꯥꯏꯁꯤ ꯈꯛꯇꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 2023ꯒꯤ ꯃꯦꯒꯤ ꯗꯦꯠ 28ꯁꯦ ꯁꯤꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 9:30ꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯦꯕ ꯑꯌꯨꯛꯇꯅꯦꯕ ꯍꯧꯕꯗꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯍꯧꯔꯕ ꯖꯥꯠꯅꯤꯗ ꯑꯗꯩꯗꯨꯗ ꯍꯧꯕꯗꯨꯗ
ayuk sida dum haida ahing de dum attack tor ahing dagi dum hauba haurabazani aduga nongan phungan taurapasi sidagi mayam che loi chenaba haitare ada chenabasda ngasagi inamagi angang singsidi ngasagi matamduda ai nakta yorpa ngamkhideba ngamde haibadi ngasagi khoigi lambi se karamta chathok chasin yadaba matam ama curfew adum thamjanbagi adumaina tawba matam ama oye aduna khoigi khangna chanaba khoigi langmai dongana lamama lei aduda inamaga angang singse ngasiguma thaido amaga ngasagi yumdadi nupa singse loina yum sangboina leinaba haitare matamsida aduda ngasagi khoigi thawai khubak da hap thawai khubak da hapaga moi makut khulai pai banate sengna haragadi ngasagi moina pai ba haibu khoigi chai gumba haitare moina masanga thoksa nongmai ga sai gadi ngasagi yengaruba matamda kasu nongmaina dum ngamdoine ba sengna haragadi ko adu targadi adugi matamduda haidi baba imam yam selo namak moju huzik relief camp dum lei natro huzik se relief camp da lei matam sida matam du da ngasagi lae laaga ai nakta matam khara lerame huzik ti dum sumnu da lei graba natro leite huzik na ngasagi lambul khorang khong da leba relief camp se relief camp dum huzik chu dum lei ba huzik su dum lei okay yum da changba yade sakana yum sabide adaga khoigi sakana piri se ayuki nungdangi chana ba moina watana ba pibi adu mungaire adugi punsi ma hingduna di kasu yade haitare adu upai leita ba sagi upai leita ba haibado sengna haragadi upai leitre ba aduduna sagi aigi nakta leraga su khoigi kai haitare macha gi mayum dadi kyam kuina leigani aduduna sagi ada leige hai phare leiro na isung lehale thamoi dadi sengna nungaite hoi sida thamningi ne hoi thamningi ne sengna haragadi adugo amane mane adaiduda sagi bawasu adagi aigi ipungsu matamduda su sagi khoigi chara maruna pale ba sengna haragadi aigi thamoi sida su kaino aigi punsi sida iba mayam sibu asagi aina ipam dagi khara hangjaramba khoigi kenoma leite khote haragashu asagi babadi khaka lawjaramba mayam do som pra tatpa haitare ko adugi matam de sengna thawai se nungaite ba duga nungaite su nungaite na asagi miyoi bagi punsi sida sumtho haidana tamure phare adui taragadi asagi aina su asagi food processing aina sai mamang da haijagi bodo tamkhibodo adudo mu hogena tarkodu da asagi lando laksan bagi baba hoisu khoi inamo hoi moi mayam aina ta lae adugi matam sida ngasagi aigi khoigi ka hatare food processing sina hena maru oibra natraga moi seba da usne hena maru oibra haibagi question na mala e adumaina lakpadigi aise adu sigi kano marak puri thalebo ko kano gi food processing ana mapali dana sigi food processing si jumuk tambiram bra sar tamme du sumo si sumo tamme tamaga sida mo basic ai tamme tamaga ngasagi aina start tawge na tawba matam sida di singna lando na maram oraga tokraba matung sida ai tha chahi amamuki chang se gap laigre ba pura chahi amagi chang se gap lairaba matung sida aina haurage ne start tawba matamda adu de so dum paisa khara mange ai se ngasagi aina tamisidi basic katang ni advanced ke shu yaude ba adu bo matam sida aina haurage na aigi wakhal sida ai keno ma yumdagi lairage di ai paisa tan gani haibagi wakhal sida aigi wakhal se adu aina dum laibani na sengna haragadi oza ama ko ba habase ngasagi paisa dum yami ko aina chatlaga tamu ba habadu su aingonda matam laitre ba sengna haragadi ado food processing is adum yumna ko tam su yabra yai yumda ko raga tamasu adu bo paisa di kitang yami ko yam badina ai se paisa puthokna badi laitre ba sengna aduna ngasagi ma kyam kamudi haige sar ai adu di chorak ba yam phajana de hangudre aduga paisa di dum khara yami habadi normal dagi kitang di yame aduga free dus mayam am ta e sakana free da takul di kasu koigi ka hatare mapu phana maduna kasu thawak to ya de haitare ko aduduna sagi dumaina sum to mayam na tawna di dum taw mane mayam na tawna basidi dum di yauri ne ba aiso aduduga sagi mayam na tawna ba thabak sida sagi aigi punsi da su ishwarna aingonda pithokpa amadi soidana ma kilerangani aduduna amadi soidana ma kiyarangani masi ai thidokna ba hotna ba da sengna waye ba mane aduduga ngasagi adugi food processing duma pra aina paisa khara manghalaga dum loisan gare dum so loisalaga ikhang hangaudana sargi sar Surmangol se aina thengna base matam da February sai se da thengna bane February 2024 gi adai da thengna base da aina YouTube se da sargi video se khara yenge ba sargi matam da sargi podcast ama so thengna gi adugi podcast ai sengna haraga ai kan thoga chakhi ba sengna haraga di ko ai kan thoga chale yeng de ba du so adai da aina noma mu keno ma adugi video se da matek ama khakmina kakthalaga Facebook ta thagala ko ai thengna ye ba thengna ka ma si da di changa ga yenga ga na Facebook se da wat pa hore ba nate YouTube se da thi ba hore ba ai se thire kan se sagi sargi video se adum ama hekta changchalaga yengan sida sarna tak phasda aina na gai thi sida leire sini ba
ꯑꯗꯨꯗꯨꯒꯗꯤ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯏꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯍꯥꯏꯕ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕ ꯑꯃ ꯇꯧꯕꯅꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯔꯛꯑꯒ ꯑꯗꯒꯤ ꯑꯃꯨꯛ ꯋꯥꯆꯦꯞꯇ ꯑꯃꯨꯛ ꯂꯥꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯔꯛꯇꯣ ꯁꯤꯕꯨ ꯌꯥꯎꯔꯛꯇꯣꯏꯔꯥ ꯑꯩꯁꯨ ꯍꯥꯟꯅ ꯆꯦꯛ ꯇꯧꯋꯦꯕ ꯁꯤꯁꯤꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯗꯣꯏꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯌꯦꯡꯖꯕꯅꯦꯕ ꯑꯗꯨꯏꯗꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯊꯥꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯁꯦꯖꯁꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯁꯦꯡꯅ ꯉꯁꯥꯏꯒꯤ ꯐꯣꯟꯁꯦ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯦꯕ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯀꯥꯏꯗ ꯆꯪꯗꯣꯏꯅꯣ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯃꯇꯝꯗꯨꯗꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯑꯩ ꯄꯥꯏꯕ ꯍꯩꯇꯦꯕ ꯍꯩꯇꯕꯅꯦ ꯃꯦꯁꯦꯖ ꯊꯥꯕꯐꯥꯎ ꯍꯩꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯁꯇꯥꯗ ꯆꯪꯉꯒ ꯃꯦꯁꯦꯖ ꯊꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯆꯞꯇ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯄꯔꯁꯣꯅꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯑꯗꯨꯝ ꯁꯥꯟꯅꯩꯀꯣ ꯁꯥꯔꯅꯗꯤ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯦꯗꯥꯝꯒ ꯀꯧꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯁꯥꯔ ꯑꯩ ꯃꯆꯥꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯌꯥꯎꯗꯣꯏꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯁꯥꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯁꯜꯂꯦ ꯇꯧꯁꯟꯕ ꯃꯇꯝꯁꯤꯗ ꯃꯤꯁꯦ 200ꯀ ꯈꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯨꯔꯥ ꯁꯨꯡꯆꯟ ꯆꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯝꯃꯨꯅꯤꯇꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯔꯛꯑꯀꯥꯟꯁꯤꯗ ꯏꯃꯥ ꯏꯆꯥꯁꯦ ꯌꯦꯡꯃꯤꯟꯅꯩꯌꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯆꯥꯅꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯩꯅꯣ ꯈꯔ ꯇꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯑꯗꯩꯗꯨꯗ ꯃꯥꯅ ꯇꯝꯒꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯆꯥꯅ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁ꯭ꯀꯤꯜ ꯃꯌꯥꯝꯁꯤꯗꯗꯤ ꯄꯩꯁꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄ ꯑꯣꯖꯥ ꯃꯌꯥꯝꯗꯒꯤ ꯇꯝꯃꯛꯄ ꯃꯌꯥꯝ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯇꯥꯔꯛꯄꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯇꯝꯃꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯥꯔꯒꯤ 7 days ꯆꯦꯂꯦꯟꯖꯁꯦ ꯍꯟꯖꯟꯅ 3-4 ꯌꯥꯎꯋꯦꯕ ꯌꯥꯎꯋꯦ ꯃꯇꯝꯗꯨꯗ ꯁꯣꯝꯒꯤ ꯏꯆꯥꯁꯤꯁꯨ ꯖꯣꯏꯟ ꯇꯧꯋꯤꯗꯅ ꯇꯧꯋꯦ ꯁꯤꯂꯤꯅꯥꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯃꯈꯨꯠ ꯃꯁꯥꯒ ꯍꯩꯔꯦ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯤ ꯃꯆꯥꯅꯕꯨ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯃꯥ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯅꯤꯡꯒꯅꯤ ꯍꯣꯏ ꯐꯠꯇꯕꯗꯗꯤ ꯇꯧꯔꯣꯏ ꯑꯐꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯖꯔꯁꯅꯨ ꯍꯥꯏꯁꯤ ꯐꯅꯌꯥꯝ ꯂꯩꯇ꯭ꯔꯒꯁꯨ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯈꯤꯕ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯁꯨꯅꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤꯗ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯗꯨꯝ ꯁꯨꯅꯤꯇꯥꯅꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯔꯤꯅꯦꯕ ꯂꯥꯁꯇꯕꯨ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯂꯥꯁꯇꯅ ꯀꯣ ꯑꯗꯨ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯤꯃ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯖꯔꯝꯕꯅ ꯑꯃ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯀꯩꯅꯣ ꯑꯣꯏꯔꯝꯕꯗꯣ ꯃꯥꯒꯤ ꯍꯦꯛ ꯃꯆꯥ ꯑꯣꯏꯔꯝꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯇ꯭ꯔꯥꯟꯖꯤꯁꯟꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤꯗꯩꯗ ꯁꯨꯅꯤꯇꯥꯅ ꯍꯧꯖꯤꯛ ꯏꯆꯥꯁꯦ ꯃꯥ ꯐꯨꯜꯕꯨꯛꯇꯤ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯁꯤꯗ ꯌꯥꯎꯗꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯔꯛꯁꯦ ꯍꯥꯏꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯖꯣꯏꯟ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯒꯗꯤ ꯏꯆꯥꯁꯤꯅ ꯖꯣꯏꯟ ꯇꯧꯈꯤꯗ꯭ꯔꯦꯅ ꯐꯨꯜꯕꯨꯛꯇꯤ ꯑꯗꯣ ꯃꯃꯥꯅ ꯑꯃꯨꯛ ꯁꯝꯊꯍꯧꯔꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯁꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯔ ꯑꯩ ꯃꯇꯝꯗꯨꯗ ꯁꯥꯔꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯤꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯁꯥꯏꯒꯤ ꯌꯥꯝꯃꯦ ꯁꯥꯔꯅ ꯇꯥꯛꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯍꯩꯒꯗꯕ ꯑꯃꯈꯛꯇꯤ ꯁꯥꯔꯅ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯩꯒꯗꯕ ꯑꯃꯈꯛꯇꯤ ꯍꯩꯌꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯥꯔꯗ ꯌꯥꯎꯔꯤꯕ ꯁꯥꯔꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯁꯤꯅ ꯐꯖꯅ ꯍꯩ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯏꯆꯥꯅ ꯉꯝꯗꯕ ꯁ꯭ꯇꯦꯞꯇꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯦꯁꯟꯁꯤ ꯌꯥꯎꯃꯤꯟꯅꯔꯦ ꯁꯦꯡꯅ ꯌꯥꯎꯃꯤꯟꯅꯔꯒ ꯃꯔꯛꯁꯤꯗ 14-15 days ꯁꯨꯃꯥꯏꯅ ꯁꯨꯔꯛꯄ ꯃꯇꯝꯁꯤꯗ ꯁꯥꯔꯒꯤ ꯄ꯭ꯔꯦꯁꯔꯁꯦ ꯈꯤꯇꯪꯗꯤ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯁꯦꯡꯅ ꯋꯥꯏꯌꯦ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯋꯥꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯆꯥ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯂꯥꯁꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗꯗꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯉꯁꯥꯏꯒꯤ ꯅꯪꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯒꯤ ꯁꯥꯔꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯔꯒꯤ ꯀ꯭ꯂꯥꯁꯁꯦ ꯁꯦꯡꯅ ꯑꯉꯥꯡꯁꯨ ꯑꯣꯏꯕꯒ ꯃꯥ ꯁꯦꯡꯅ ꯌꯥꯎꯕꯗꯤ ꯉꯝꯈꯤꯗꯦꯕ ꯑꯗꯨꯕꯨ ꯃꯥ ꯂꯝꯕꯤꯗꯤ ꯑꯩꯅ ꯇꯥꯛꯄꯤꯔꯝꯃꯦ ꯎꯍꯜꯂꯝꯃꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯗꯗꯤ ꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯉꯁꯥꯏꯒꯤ ꯏꯆꯥꯁꯤꯗꯗꯤ ꯈꯪꯍꯟꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯂꯩꯔꯤ ꯃꯥꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯁꯦ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯃꯤꯟꯅꯔꯒ ꯏꯆꯥꯁꯤꯅ ꯃꯥꯅꯦ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯁꯤda ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯂꯦꯞꯇꯣꯞ ꯑꯣꯟ ꯇꯧꯕ ꯍꯩꯇꯦꯕ ꯑꯗꯣ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤ ꯂꯥꯛꯄꯗ ꯍꯥꯟꯅ ꯂꯦꯞꯇꯣꯞ ꯄꯥꯏꯕ ꯁꯨꯡꯍꯩ ꯍꯩꯔꯛꯇꯕ꯭ꯔꯣ ꯁꯨꯡꯍꯩ ꯍꯩꯔꯛꯇꯦ ꯁꯥꯔ ꯑꯩꯅ ꯍꯩꯕꯁꯦ ꯃꯇꯝꯁꯤꯗ ꯐꯦꯁꯕꯨꯛꯀ ꯋꯥꯆꯞꯀ ꯑꯗꯒꯤ ꯐꯣꯟ ꯇꯧꯕ ꯌꯨꯇ꯭ꯌꯨꯕ ꯈꯔ ꯌꯦꯡꯕ ꯑꯗꯨꯅ ꯐꯣꯟꯗꯅꯤꯗꯅ ꯑꯗꯣ ꯂꯦꯞꯇꯣꯞ
number khotpa thapa kaimta haite kaimta haite on tabo haite matamduda okay do hujikti laptop paiba landing page saba ko madam hujikti ai kano go landing page ko jam post ai hoi madam Sunita na hujik ichagi damakta admission tawraga mama yaw tamai ne ba last day hoi ado sigi marak sida haidi ichana mo hunduk pirame na haidana ichana hundom timing sida mo live chai bane ba kari tawdino khangde na mane mane ade aina viewers ma'am du haijening bam leiba aidi computer paiba haite aidi technology haite software haite ado sida changkiba ayamna aina takchaba da housewife osunu kitang ahalman osunu ko ayamna technology haita ma'am do sida wabinu this is the exact proof ko ado ma'am da kai thamninge aidi technology paiba haite aidi website saba haite landing page saba haite adai computer namada haite sima myam thengna mani dana sida viewers myam sida kari message pinning masi matang sida haita ba ha ba senga sagi aina thatchat bani haitare sagi haitriba poche aina kathat pani ba sengna hairagadi haita bamda leite haitare tamagadi loina ma haiba ngak tani ba khoi kana su hairaga poklak pa natte ba sengna hairagadi adu matam sida sagi pressure se adu ki mati why wabudu bu sagi khoi gi ka hatare aise mai pake haina khallaga changak pa lambi ama oikhibani na warsu wana sarna ta iba simadi ai sengna kaino habadu madi ai mapung phana yengage loiba phaudi yaurage shorna tamba mati soidana makki leiramani ai gi lambi amadi leiramani khallaga dumai taraga haitrasu haitana sagi ichanu hundokpirama ba matung sida aise adum inareba matam sida su ngasagi khoigi youth ngaktani ba khoina taminari se sengna haragadi ko aduna sagi naha ngakta moi mayam marsida inaba sida sengna haragadi moidu hujik ta ko je hujik khange ba akhoi sengna haragadi hujik tai po je khoi nainabam change ba sengna adagi sargi class se khoigi pung 3 makhai sai sidagi phamakpunina numidangi pung 2 makhai 3 taba so dum kaiguma kanda yawdaba nate yaweba adubu ngasagi nongalagadi homework neba adu marak sidadi ngasagi kai haitare aigidi pothagadaba matam neba numidang sa sengna haragadi pothagadaba matam duda pothadabida ngasagi aisu simadi hairage na changa abanina ngasagi awana mayam se loinama thidabida ngasagi aisu mai paadi khalaga dumaina ngasagi ahinga tumdabi honare ko honara ko sida ngasagi sarna takwa loiraba matung sida youth mayam yawbane na moi mayam da hange ba sengna haragade ikai ki loi thado e matam dudi ikai ba yade ngasagi ka hatare imung manung amagumna ko se ngasagi fazana loinai haitare akhang khang da tathok tasin tawminaraga ko ngasagi imung dagi di sengna haragade support sung phang phang dre ba matam sida aduna ngasagi imung dagi support phang draba matam sida sagi ai yauminariba sagi youth myam sida community se especially sigi batch number 2 da yaubiriba community myam ko hai imung dagi support phangtra bukta in community saje nangna khang thamatamda community da yauba kana gumba ama haiba amna takpi taragadi nangsu nungai niba khangdre na sum laithok taragadi adudi kesu oiroidana mane mathadum sagala niba sagi ai community sida yauriba mayam sina sagi aise aina su haining bagi mayaina takpi yo haiba matamda harau harauna sagi takpi sargi class se pung 2 makhai sai loiba matam sida nongalagadi homework tawdoini tawdoriba homework se ngasagi tawda taragadi sargi class amu changhaloidoine ba sengna haragadi ko aduna changhaloidaba oibanina sagi angang macha muk sunna tamnina sengna haragadi kitang angang pada ikai jeiba ikai banina masi mayam se ngamnabo honarakpada nongan ba phawba dum kai gumakanda yawdaba na te sengna yawe dubo haina batawo haramnina sagi angang sing su am nungsi ye sengna haragadi ko matamduda nongala phawba sagi tae kai gumakana tumni khangdrabo ga hairakpa su yawe ko ada aina ai tumni khangdre ai yam haininge dunane sana nongalaga chairakpudi kai je khoi angang macha na tamnina adumain torga takhallaga maina inara chatpaduna sagi angang sing sangdaba matang yawe adudana mu sagi khoigi sargi khoigi ka haitare sargi aksur academy gi da yauriba sargi team sidagi mu support pibi ba sarna matamduda khoida piriba support je aduki matik phange haitare aduna sungam khibani sengna haragadi aigi khonabagi makha su pole aduga taiba lesson sida nongma gi step macha khangnabadi adum khanga so dum chali ko madumang na sunga si ai su mai pak pangam khibani sengna haragadi aina matamduda ai ngamaroi haidana maning hallaga lehau targadi sengna ngasigi mai pak pasai ngamamda busu yaeba sana matamduda so dum hai noida maning halakano ai ngamnaba ngasagi noigi ka hatare noina sana sagi platform amadi adum piramge
ꯅꯣꯏꯗ ꯃꯅꯤꯡ ꯍꯜꯂꯛꯀꯅꯨ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯁꯨꯡꯍꯟ ꯍꯟꯈꯤꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯔꯁꯨ ꯑꯗꯨꯝ ꯏꯟꯅꯔꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯥꯀꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯗꯐꯣꯟ ꯃꯔꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯅꯥꯏꯌꯦꯕ ꯅꯥꯕꯅꯤꯅ ꯑꯩꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯑ ꯌꯥꯎꯋꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯑꯃꯨꯛ ꯆꯩꯔꯛꯄ ꯌꯥꯎꯋꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯀ꯭ꯂꯥꯁꯅꯣ ꯅꯣꯏꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯆꯩꯕ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯆꯩꯕ ꯀꯥꯟꯁꯤꯗ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯔꯤꯌꯦꯂꯥꯏꯁ ꯇꯧꯖꯩꯌꯦ ꯑꯣ ꯑꯁꯦꯡꯕꯒꯤ ꯇꯨꯝꯕ ꯌꯥꯗꯕ ꯖꯥꯠꯅꯤꯀꯣꯅ ꯉꯁꯥꯏꯒꯤ ꯁꯥꯎꯟꯁꯦ ꯑꯩꯅ ꯂꯩꯈꯠꯂ ꯑꯍꯤꯡꯗꯗꯤ ꯁꯦꯡꯅ ꯍꯧꯋꯦꯕ ꯌꯥꯝ ꯇꯞꯅ ꯊꯥꯏꯌꯦꯀꯣ ꯊꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯝ ꯇꯞꯅ ꯊꯥ ꯇꯥꯔꯒꯗꯤ ꯁꯥꯔꯅ ꯑꯃꯨꯛ ꯇꯥꯛꯄꯁꯦ ꯑꯃꯨꯛ ꯇꯥꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯈꯔ ꯉꯥꯡꯉꯁꯨ ꯉꯥꯡꯅ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯗꯕꯗꯤ ꯌꯥꯗꯦ ꯉꯁꯥꯏꯒꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥ ꯀꯨꯝꯖꯔꯁꯅꯨ ꯈꯥꯡꯕꯗꯤ ꯁꯦꯡꯅ ꯋꯥꯏꯑꯦ ꯁꯥꯔ ꯀꯞꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯁꯥꯔꯒꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯅꯀꯣ ꯃꯔꯛꯇ ꯀꯞꯄ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯕꯨ ꯇꯣꯛꯑꯁꯤꯔꯅꯦ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯇꯣꯛꯑꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯝꯃꯒ ꯑꯃꯅ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤ ꯄꯨꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯍꯌꯦꯡ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯕ꯭ꯔꯣꯛ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯀꯞꯄꯒꯤ ꯋꯥꯕ ꯈꯨꯋꯥꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨ ꯋꯥꯕ ꯑꯣꯚꯔꯀꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥꯒꯗꯕꯗꯣ ꯁꯦꯡꯅ ꯑꯩ ꯏꯁꯥꯁꯤꯗ ꯁꯦꯡꯅ ꯑꯋꯥꯕꯁꯤꯃ ꯁꯨꯡꯄꯤ ꯄꯤꯅꯤꯡꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯔ ꯈꯥꯡꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯇꯥꯛꯆꯔꯤꯕ ꯈꯔꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯃꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯈꯜꯂꯒ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯁꯦꯡꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯦꯡꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯣ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯇꯧꯒꯦꯅ ꯈꯟꯈꯤ ꯇꯥꯔꯗꯤ ꯃꯅꯤꯡ ꯍꯟꯕꯤꯗꯕ ꯍꯣꯏ ꯀꯞꯄ ꯑꯗꯒꯤ ꯋꯥꯕ ꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯇꯧꯒꯦꯅꯕꯨ ꯈꯟꯈꯤ ꯇꯥꯔꯒꯗꯤ ꯃꯅꯤꯡ ꯍꯟꯕꯤꯗꯕ ꯗꯤꯁ ꯏꯁ ꯋꯥꯟ ꯑꯣꯐ ꯗ ꯑꯩꯗꯤ ꯁꯛꯁꯦꯁ ꯁ꯭ꯇꯦꯞꯁꯅꯦꯅ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅ ꯁꯨꯅꯤꯇꯥꯅ ꯍꯧꯖꯤꯛ ꯂꯧꯕꯤꯔꯤꯗꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯑꯃꯨꯛ ꯆꯩꯔꯛꯑꯕꯅꯦꯕ ꯀꯔꯤ ꯀ꯭ꯂꯥꯁꯅꯣꯅ ꯍꯥꯏꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯒꯤ ꯑꯍꯤꯡꯁꯨ ꯃꯌꯥꯝꯗ ꯗꯤꯁꯇꯔꯕ ꯇꯧꯔꯤꯅꯤꯗꯅ ꯈꯥꯡꯉꯤꯅꯦꯕ ꯃꯅꯨꯡꯗ ꯁꯤꯃꯗꯤ ꯑꯩ ꯑꯣꯏꯗꯕ ꯌꯥꯗꯦꯅꯀꯣ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦ ꯑꯗꯨꯃꯗꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯨꯅꯤꯇꯥꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦꯅꯀꯣ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗ ꯁꯨꯅꯤꯇꯥꯁꯦ ꯍꯧꯖꯤꯛ ꯗꯦꯖꯤꯛꯅꯦꯁꯟꯗꯒꯤ ꯍꯧꯔꯒ ꯁꯨꯅꯤꯇꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣꯁꯦ ꯃꯌꯥꯝꯅ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ ꯍꯣꯏ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯗꯦꯖꯤꯛꯅꯦꯁꯟꯁꯦ ꯑꯩꯁꯦ ꯐ꯭ꯔꯤꯗꯝ ꯃꯥꯔꯀꯦꯠ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯅꯦꯠꯀꯤ ꯇꯨꯜꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯩꯒꯨꯝꯕ ꯁ꯭ꯀꯤꯜ ꯈꯔ ꯑꯩꯅ ꯇꯝꯖꯔꯒ ꯃꯌꯥꯝꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯕꯤꯖꯤꯅꯦꯁꯁꯦ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯇꯨꯜꯁ ꯈꯔꯗꯤ ꯆꯪꯉꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯆꯪꯉꯤꯕ ꯃꯌꯥꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯤꯜ ꯉꯥꯛꯇꯅꯦꯕ ꯇꯝꯗꯕ ꯌꯥꯗꯦꯕ ꯃꯁꯤꯁꯨ ꯑꯃꯨꯛ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯔꯒ ꯇꯝꯃꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕ ꯂꯝꯕꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯦꯟꯇꯣꯔꯒ ꯍꯥꯏꯅꯕꯁꯦ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯦꯟꯇꯣꯔ ꯑꯃ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯠꯅꯤꯡꯉꯤꯕ ꯁ꯭ꯇꯦꯞꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯌꯧꯅꯤꯡꯉꯤꯕ ꯄꯟꯊꯨꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯕ ꯉꯝꯒꯅꯤꯕ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩ ꯏꯇꯣꯝꯇ ꯕ꯭ꯂꯥꯏꯟ ꯆꯠ ꯇꯥꯔꯒꯗꯤ ꯕ꯭ꯂꯥꯏꯟꯗꯨꯗ ꯑꯗꯨꯝ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤꯗꯤ ꯐꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤꯗꯤ ꯉꯁꯥꯏꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯅꯤꯇꯥꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯁꯤꯗ ꯍꯥꯏꯗꯤ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯂꯩꯔꯝꯕ ꯕꯤꯖꯤꯅꯦꯁꯁꯦ ꯃꯣꯗꯔꯟ ꯋꯦꯒꯤ ꯕꯤꯖꯤꯅꯦꯁꯇ ꯄꯣꯔꯛꯄꯅꯦꯕ ꯁꯤꯁꯦ ꯏꯟꯇꯔꯅꯦꯠꯀꯤ ꯇꯨꯜꯁ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯨꯅꯤꯇꯥꯒꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯉꯤꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯁꯔꯚꯤꯁ ꯀꯔꯤ ꯄꯤꯒꯦ ꯁꯥꯔ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯤꯖꯤꯅꯦꯁꯇ ꯂꯩꯔꯝꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯏꯟꯁꯦ ꯃꯤ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯦ ꯑꯩꯁꯦ ꯉꯁꯥꯏ ꯀ꯭ꯂꯥꯏꯟꯁꯦ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯗꯀꯣ ꯃꯗꯨꯒꯤ ꯖꯔꯅꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯂꯩꯌꯦꯕꯀꯣ ꯀ꯭ꯂꯥꯏꯟ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯤꯅꯒ ꯁꯝꯇꯥꯏꯝꯁ ꯊꯤꯅ ꯆꯩꯔꯛꯄ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯒꯤꯞ ꯑꯞ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕ ꯑꯁ ꯑꯩꯗꯤ ꯉꯝꯃꯔꯣꯏ
ꯑꯩꯗꯤ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯑꯩ ꯆꯥꯟꯅꯗꯧ ꯃꯥꯟꯗꯦꯅ ꯍꯣꯏ ꯑꯃꯨꯛꯇꯪꯅꯤꯀꯣ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯑꯁꯤꯗꯤ ꯊꯤꯔꯣꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯅꯤꯇꯥ ꯁꯤꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯁꯥꯔ ꯑꯩꯉꯣꯟꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯏꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯉꯥꯛꯇꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯅꯥꯝꯇ ꯈꯪꯅꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯈꯣꯏꯒ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯁꯤꯗ ꯊꯦꯡꯅꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩꯌꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯉꯝꯒꯅꯤ ꯈꯜꯂꯒ ꯆꯪꯁꯟꯈꯤꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯥꯔꯗꯁꯨ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯦꯀꯣ ꯉꯝꯅꯤꯒ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯅ ꯍꯌꯦꯡ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯏꯀꯥꯏꯖꯅꯤꯅꯀꯣ ꯑꯗꯒꯤ ꯏꯃꯨꯡꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯀꯊꯥꯏꯅꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯎꯕ ꯃꯇꯝꯗ ꯀꯩꯝꯇ ꯁꯨꯗꯕꯤ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠꯇꯥꯕ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯏꯕꯅ ꯈꯔ ꯄꯨꯁꯜꯂꯒ ꯆꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯃꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯔꯨꯕꯗꯤ ꯉꯝꯗꯦ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯐꯥꯎꯔꯤꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅꯗꯤ ꯐꯥꯎꯋꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯁꯤꯡꯅꯔꯒꯗꯤ ꯂꯩꯈ꯭ꯔꯦꯕ ꯁꯦꯡꯅ ꯅꯣꯡꯃꯗꯤ ꯉꯁꯥꯏꯒꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯃꯗꯤꯁꯨ ꯎꯠꯀꯦ ꯍꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯀꯩꯅꯣꯃꯗꯤ ꯎꯠꯂꯝꯃꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯁꯤꯡꯅꯔꯒ ꯂꯩꯈ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯥꯔꯒꯤ ꯆꯦꯂꯦꯟꯖ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟ ꯊꯤꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯗ ꯇꯧꯗꯕ ꯊꯕꯛ ꯉꯥꯛꯇꯅꯦ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯏꯁꯥꯒꯁꯦ ꯊꯛ ꯊꯛ ꯅꯤꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯀ ꯏꯕꯁꯦ ꯏꯔꯛꯀ ꯃꯌꯥꯝ ꯇꯧꯋꯦꯀꯣ ꯊꯥꯁꯤꯔ ꯑꯩꯕꯨ ꯊꯥꯒꯨꯝꯁꯤꯔ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯊꯥꯈ꯭ꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯐꯕꯀꯣ ꯊꯥꯔꯝꯗꯥꯏꯁꯤꯅꯦꯕ ꯏꯁꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯕꯪ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯏꯁꯥꯒ ꯊꯛ ꯊꯛ ꯅꯤꯛꯄꯤꯗꯣ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯐꯣꯟ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯏꯁꯥꯁꯦ ꯅꯤꯛꯈꯤꯗꯅ ꯀꯩ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗꯕꯀꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯅ ꯆꯪꯉꯨꯔꯤꯕ ꯂꯥꯏꯟꯁꯤꯗꯗꯤ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯎꯕ ꯉꯝꯃꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯤ ꯂꯥꯜꯂꯤ ꯁꯤꯗ ꯁꯦꯝꯗꯣꯛ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯃꯆꯥ ꯃꯆꯥꯁꯦ ꯈꯪꯉꯛꯄꯅꯤꯅ ꯑꯦꯄ꯭ꯂꯥꯏꯁꯦ ꯁꯦꯡꯅ ꯇꯧꯅꯤꯡꯉꯦꯕ ꯇꯧꯅꯤꯡꯉꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ ꯇꯥꯔꯒꯗꯤ ꯇꯧꯐꯝꯁꯦ ꯂꯩꯇꯦꯕ ꯁꯦꯡꯅ ꯑꯗꯨ ꯃꯌꯥꯝꯁꯦ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯐꯅꯌꯥꯝ ꯍꯥꯏꯖꯩꯌꯦ ꯃꯇꯝꯗꯨꯗꯁꯨ ꯇꯝꯖꯔꯨꯕ ꯈꯔꯗꯣ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯥꯅꯦ ꯑꯩ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯦ ꯑꯩꯅ ꯇꯝꯖꯔꯨꯔꯤꯕ ꯈꯔꯁꯦ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯑꯩ ꯐ꯭ꯔꯤꯗ ꯑꯣꯏꯔꯁꯨ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯔꯦꯕ ꯄꯩꯁꯥꯒꯤ ꯁꯨꯡꯊꯤ ꯊꯤꯗꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯑꯩ ꯔꯤꯖꯜꯇꯣ ꯄꯥꯝꯃꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀ꯭ꯂꯥꯏꯟꯁꯦ ꯁꯨꯝ ꯊꯤꯔꯛꯄ ꯀꯥꯟꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈꯔ ꯃꯌꯥꯏ ꯋꯥꯏ ꯆꯟꯁꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯁꯦꯡꯅ ꯑꯩꯁꯦ ꯃꯅꯤꯡ ꯍꯟꯅꯤꯡꯉꯛꯑꯦꯕ ꯑꯩ ꯇꯣꯛꯑꯒꯦꯗ ꯃꯁꯤ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯗ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯐꯪꯉꯛꯇꯕ ꯃꯇꯝꯗꯨꯗꯀꯣ ꯋꯥꯔꯤ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯁꯥꯟꯅꯔꯒ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯏꯟꯁꯤꯡꯁꯤꯅ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯈꯤꯒꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯤ ꯅꯪ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯤꯅꯤꯗꯅ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯌꯥꯔꯛꯇ꯭ꯔꯤꯅꯦ ꯌꯥꯔꯛꯇ꯭ꯔꯤꯅꯦ ꯑꯩꯕꯨꯛꯇ ꯈꯪꯗꯦꯕ ꯅꯪ ꯁꯥꯟꯅꯕꯁꯦ ꯃꯌꯥꯝ ꯁꯥꯟꯅꯔꯦꯕ ꯌꯥꯔꯛꯄꯁꯤꯗꯤ ꯑꯃꯅꯤ ꯈꯛꯇꯅꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯑꯩ ꯁꯥꯔꯒꯤ ꯃꯇꯦꯡ ꯂꯧꯋꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯔꯗꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯏꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯕꯨ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯁꯥꯔꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯀꯣꯄꯤ ꯇꯧꯔꯒ ꯆꯠꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯠꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯃꯛꯅ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯟꯊꯨꯡꯗꯣ ꯀꯩꯁꯨ ꯌꯧꯕꯗ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯁ꯭ꯀꯤꯜꯁꯤꯃ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯃꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯈꯜ ꯃꯌꯥꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯁꯦꯡꯅ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯅ ꯈꯟꯗꯣꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯂꯧꯔꯦ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯇꯧꯀꯥꯟꯗ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯈꯔ ꯊꯝꯕꯤꯕ ꯑꯗꯒꯤ ꯕ꯭ꯂꯣꯛ ꯈꯔ ꯊꯝꯖꯜꯂꯛꯄ ꯀ꯭ꯂꯥꯏꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯃꯅꯤꯡ ꯍꯟꯗꯦ ꯑꯗꯨꯐꯥꯎꯗ ꯑꯩ ꯁꯣꯏꯅꯃꯛꯀꯤ ꯉꯝꯒꯅꯤ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯕ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯃꯣꯏꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯍꯦꯟꯗꯜ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯔꯝꯗꯕꯒꯤ ꯁꯦꯡꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯐꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒ ꯃꯥꯒ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯡꯈꯪ ꯈꯪꯅꯕ ꯅꯠꯇꯦꯕ ꯁꯨꯡꯈꯪ ꯈꯪꯅꯗꯕꯁꯤꯗ ꯃꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯥ ꯄꯤꯔꯝꯃꯦ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯐꯣꯟ ꯇꯧꯁꯜꯂꯦꯕ ꯁꯨꯡꯀꯤ ꯀꯤꯗ꯭ꯔꯦ ꯑꯗꯨꯗꯗꯤ ꯑꯩ ꯐꯣꯟ ꯇꯧꯕꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯖꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤꯗꯤ ꯚꯥꯞ ꯇꯥꯅꯕ ꯑꯩ ꯁꯦꯡꯅ ꯉꯥꯡꯉꯦꯕ ꯑꯗꯨꯕꯨꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤꯗ ꯇꯧꯕ ꯌꯥꯔꯛꯇꯕꯅꯤ나 ꯑꯩꯒꯤ ꯇꯤꯝꯒꯤ ꯑꯉꯥꯡꯈꯩ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯑꯩꯅ ꯈꯪꯕ ꯁ꯭ꯇꯦꯞ ꯐꯥꯎꯕꯗꯤ ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯗꯕ ꯁ꯭ꯇꯦꯞ ꯈꯔ ꯌꯥꯎꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯤꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯕꯤꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯖꯤꯛ ꯔꯟ ꯇꯧꯕ ꯍꯧꯔꯦꯕ very nice ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯈꯥ
makha tarakpadane hojik Sunita miga business tawinarabneba business tawinaba haja aigisu aigi satro ita khudi business khudi hobby oina khandedana hadi proper oina tawgen tawtarde khoju business ata niyom chumna register tawdana khodan tawina hojik Sunita gisu hadi everything register tawdana khotan leida Sunita gi company maming jumta thambiramo adi piriba service hadi kamaina pige client ge service ki magi kamaina piba de pricing leidana tang thambiramo masi aigi business e ngasai sengna haigadi ai Oxford Academy da tamme do ngasai aigi business restart tawba matamda ai su punchi hanba ngasai restart tawbo oirakpanina ai sara yam hangi matam ai kari maming thon doino sargi sumaina de isu yam thoningi adubu taw yadre haidana adubu ngasai sardagi copy tawraga ngasai sadrana ozadagi matau tamba haiba sidi masi hauna sane ba sengna haigadi ko adubu ngasai sardagi matau tamaga ngasai aina maming se digit aina pamba digit tarak tabadagi sarda dum hangaga sarna suggestion khara pirakpaga sagi khoigi Oxford Academy sidagi kitang lokthok jaraga sagi aina khoigi aksuni haidana thole ba sengna haigadi ko adamain tawraga aigi company maming se smain tawraga thole a company fazana register tawre adagi GST filing tawdana adagi khoigi CA ka tanadana legal advisor yawe loinamak sidai sida ko yamna khoigi mayamna tawnai haiba thabak sidi sengna di tawdre sengna haigadi ngasagi proper ngasagi business ama tawna bkhona ko da changada step mayam sai amata kan thoktabida ngasagi pra hobodagi na aigi business di thamani tawraga loi roida thabak natte ba sengna haigadi aduna ngasagi masi mayam si tawna bkhona ko da sarna takpi tamphirgiba step mayam sai amata kandre kai ha kana mamangda ina soigiba mayam do adu mayam do Thengnarakpanina sigi thabak sida isengna soihallaroi na khangreba adai sarju feel proud on tawjadro hadi sagi company ma register tawjadana adai legal advisor yautna CA yautna GST ga paisana sumain tawtar di kokna gumba amna ju cham tawge khoida katungan taw su yadre yadre hadi company ma register tawini adai employee le ni adai sumain tawtar di ai ju am nungai jai ba aham di as company je register tawdro su yae ko hangway company ma ga deal sign tawna mata nang company di hang pamata kai mane chume si am chume ado hoi cd one time investment ne ba company register tawgibna ai ta mut kadong mate ado bu proper oina channel am di nang san le ma ne mi ga thengna matam da zu lei da mane kitang sada proud oi pam di po e ai se company amagi mapuni ko haiba do hoi hau budi ngairi awada budi ngairi sagi ngaija taraga su sagi ai sumaina oirakani haibadi sengna aigi mangda ba thabak amne hai tare sagi aigi sengna haigadi aigi life ta sung yaudre sigi thabak sima oirakani habasu thajade adubo matam amada sumaina aisu migi seba de sengna tawninge tawnaga su kai tawdoino khangdabado adudana laibak phadana ngasidi ngasagi mayamgi seba tawbusu ngamjare ko adubo ngasagi masimakna mapung phabadi oidri aingodasu aigi jatkadaba lambi su yamna watli hawbada su ngairi ko just nang pamba power ne mane warming up the hore hore ko Ahanba Punsi Ahanba client phangana deal agreement tawdana hadi khradidum nuai bane nuai sar sigi Ahanba nangi Punsi Ahanba deal close tawna bado adi nimita fall nangi enjoyment haita ne ko kai feel tawe sar yam harawe sengna haragadi ai punsida ngamdaba thabak amane matamda du sarna adum hai khoida takpi tambirakpa matamda nui kana mateng bangjauge kai walige sarna adum haibi ko khoida yarige sargi mateng laudana khonaiba kaigiro ha kana laudrisina sardagi mateng lauraga sum chatki taragadi ai mathangi client ama wari sana matamda sardagi mateng laudoribra haibagi question ama mung laeba aingonda ngami gai de sargi mateng lauroi si haidana sargi mateng yaudana adumai tawraga sagi deal close tawki ba senga am thaganingai ne ko ai am nungai ba hoi adagi sum leidana ai oi takpuri ta ani isana tawjaba haiba mina tawbiba khena khenai isana once tawbi kawndab ne bam kana kawde kari ajinang amma moi sanam ta ilai taw mani la ya sar adugi de kisho kidre haitare matam du da kiramba kolamba sagi khoigi kai haitare aina haizari badu da mana gyan taradi yare ba sengna haraga di ko kemtan natte ba sengna haraga adumaina tawbu da sagi khoina deal close tawnar matung da mahaka aiga agreement inai agreement inabari matang su ta sengna haraga di yamna khoigi ikai nungsibi yana ba haitare sagi khoigi agreement inaba matam sa aise khoigi isa
ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯋꯦ ꯄꯥꯈꯠꯄꯁꯨ ꯐꯥꯎꯋꯦ ꯑꯗꯨꯒ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯋꯥꯏꯗ ꯑꯩꯅ ꯁꯤꯜ ꯅꯝꯒꯗꯕꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯅꯝꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯄꯥꯈꯠꯄꯗꯒꯤ ꯊꯣꯛꯄꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯑꯗꯨꯝ ꯁꯣꯏꯔꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯩꯗꯨꯗ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯥꯅꯤ ꯌꯥꯅꯔ ꯌꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯃꯈꯣꯏꯗꯒꯤ ꯂꯥꯛꯈꯤ ꯃꯈꯣꯏꯗꯒꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯄꯩꯁꯥ ꯊꯥꯕꯤꯔꯛꯑꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯄꯩꯁꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯊꯥꯕꯤꯔꯛꯄ ꯄꯩꯁꯥꯁꯦ ꯑꯩ ꯏꯁꯣꯔꯒꯤ ꯉꯁꯥꯏ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯞꯇꯤ ꯑꯩ ꯑꯃꯠꯇꯗꯤ ꯀꯥꯟꯈꯤꯗꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯍꯥꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯕꯥꯒꯤ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯁꯨ ꯂꯩꯕꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅꯁꯨ ꯀꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯑꯩ ꯅꯨꯃꯤꯗꯥꯡ ꯆꯠꯂꯦꯕ ꯅꯨꯃꯤꯗꯥꯡ ꯆꯠꯂꯒ ꯑꯩꯒꯤ ꯍꯁꯕꯦꯟꯅꯦ ꯑꯉꯥꯡꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯗ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯝꯃꯦ ꯏꯅꯝꯃꯗ ꯑꯩꯒꯤ ꯏꯕꯨꯡꯗ ꯕꯕꯥꯗꯤ ꯂꯧ ꯌꯥꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯕꯥꯅ ꯑꯁ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯈꯔꯗꯨꯕꯨ ꯍꯥꯏꯌꯦꯕꯀꯣ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝꯃꯤꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯕꯥꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯇꯣꯂꯣꯞꯇꯣ ꯉꯁꯥꯏꯒꯤ ꯌꯥꯝꯕꯅꯤꯅ ꯉꯁꯥꯏ ꯑꯩꯒꯤ ꯄꯩꯁꯥꯗꯨꯗꯗꯤ ꯃꯥꯅ ꯀꯩꯁꯨ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯌꯥꯝꯃꯦꯅ ꯈꯟꯖꯔꯤꯅꯦꯕꯀꯣ ꯕꯕꯥ ꯂꯧ ꯌꯥꯗꯦ ꯑꯍꯥꯟꯕ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯕ ꯌꯥꯝꯗꯕꯗꯨꯅ ꯃꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯏꯠꯁ ꯀꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕꯗ 25,000 ꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯌꯥꯝꯕ ꯄꯩꯁꯥꯅꯦ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕꯗ $100 ꯈꯛꯇꯅꯦꯕ ꯊꯥ 7 ꯆꯪꯉꯦ ꯂꯨꯄꯥ 100 ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯅꯗꯤ ꯄꯩꯁꯥ ꯇꯥꯟꯕꯗ ꯂꯨꯄꯥ 10 ꯇꯥꯟꯕꯐꯥꯎ ꯌꯥꯝ ꯋꯥꯕꯅꯦꯕ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯄꯅꯤ ꯖꯣꯃꯦꯇꯣꯅ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯐꯨꯗꯀꯤ ꯗꯤꯂꯤꯚꯔꯤ ꯌꯥꯝ ꯇꯧꯅꯩꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯕꯅꯦꯕ ꯗꯤꯂꯤꯚꯔꯤ ꯇꯧꯕꯁꯦ ꯄꯣꯠ ꯂꯧꯔꯨꯕꯗꯒꯤ ꯉꯥꯏꯊꯣꯛꯄꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯤꯟꯕꯗꯒꯤ ꯇꯥꯟꯕꯁꯦ ꯂꯨꯄꯥ 10 ꯈꯛꯇꯅꯦꯕ ꯑꯗꯣ ꯃꯤꯑꯣꯏꯕꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯁꯤꯒꯤ ꯁꯦꯛꯇꯔꯁꯦ ꯊꯕꯛꯅ ꯍꯦꯟꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯌꯥꯝ ꯌꯥꯝꯗꯕꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯌꯥꯝ ꯍꯩꯕ ꯀꯝꯄꯅꯤ ꯃꯆꯥ ꯑꯃ ꯊꯕꯛ ꯇꯧꯕꯁꯦ ꯇꯣꯂꯣꯞ ꯑꯗꯨꯝ ꯈꯪꯅꯩꯗꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯥꯅꯒ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯗ ꯑꯩꯗꯤ ꯄꯦꯟꯖꯩ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯀ꯭ꯂꯥꯏꯟꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯁꯦꯡꯅ ꯑꯩꯉꯣꯟꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯑꯗꯨꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕꯕꯥꯗꯨꯅꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯐꯪꯖꯔꯤꯕ ꯄꯩꯁꯥꯁꯦ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯈꯟꯗꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯂꯧ ꯌꯥꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗ ꯑꯩ ꯅꯆꯥꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯄꯩꯁꯥꯅꯤ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯕꯕꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯄꯤꯔꯝꯃꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯉꯁꯥꯏꯒꯤ ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄ꯭ꯔꯨꯐꯇꯤ ꯇꯧꯔꯦꯕ ꯁꯦꯡꯅ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯌꯥꯝ ꯉꯥꯡꯕꯗꯣ ꯑꯗꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯔꯤꯑꯦꯛꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯏꯆꯥꯅꯨꯄꯤꯒꯤ ꯔꯤꯑꯦꯛꯁꯟꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯩ ꯃꯉꯣꯟꯗ ꯑꯩꯅ ꯉꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯌꯣ ꯃꯥꯅ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣই ꯑꯉꯥꯡ ꯃꯈꯜ ꯍꯥꯏꯔꯦꯗꯅꯀꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯒ ꯍꯥꯏꯌꯦꯕꯀோ ꯑꯣꯏꯅꯤ ꯑꯣꯏꯅꯤ ꯌꯦꯡꯉꯣ ꯑꯗ ꯍꯥꯏꯔꯒ ꯁꯨꯝ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯁꯤꯡꯉꯒꯗꯤ ꯂꯩꯔꯦꯕ ꯏꯆꯥ ꯑꯣꯏꯔꯁꯨ ꯁꯤꯡꯉꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯒ ꯏꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯄ ꯐꯥꯎꯕꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯉꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯝ ꯉꯥꯡꯉꯦꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩ ꯑꯣꯏꯗꯅꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯪ ꯅꯃꯤꯠ ꯃꯃꯥꯡꯗ ꯎꯔꯕ ꯅꯠꯇ꯭ꯔꯣꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯃꯔꯩ ꯍꯥꯏꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯈꯟꯇꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯁꯦ ꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯉꯁꯥꯏꯒꯤ ꯇꯣꯂꯣꯞꯁꯤꯗꯒꯤ ꯈꯤꯇꯪ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯏꯅꯦꯝꯄꯣꯛꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯤꯕꯤꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯄꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯂꯝꯕꯤꯁꯦ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯁꯨꯅꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯨꯅꯤꯗꯒꯤ ꯁꯔꯚꯤꯁ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯁꯔꯚꯤꯁ ꯄꯤꯅꯤ ꯃꯌꯥꯝꯗ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨ